Sathiraba laina laisit COVID-19 gi update khata pijage. Active case kunguhumdoi da lairi ani Chingnari Report Ngairi. Manipur yoina ngasi nungtul pung mga fawbadu COVID-19 gi active case asi kunguhumdoi da laiduna punna confirm case kunga mga oidi. Adubo pauksi asina phangba thajaba yaba paw amagi matung inadi ngasi inau nauba Miyoi ani amaga positive oirama yai heiri. Adubo pauksi asina mari lainaba lainga ki official singdagi asengba report lawbada hauzik fawbi yoina positive case amata laitri heiri. Amaromda Manipur yoina COVID-19 gi positive report asi media gi source tagi nganna paw khangnabasu mari lainabasingna report asi matam Sana miyamda thamang ngamdabagi mami sauna tari Manipur gi yumthangnariba Assam gi oinadi COVID-19 gi test report asi Assam lenga ki health minister Himanta Biswa Sharmana second khudingi mahaki tweet ta thadokuna miyamda information piri masida natna Tripura lenga ki oinasu Tripura gi CM Biplab Debna mahaki official tweet ta thadokuna miyamda khanganbagi thabak chathanare adubo Manipur gi oinadi pandemic oiraba COVID-19 gi positive report asi health department ki spokesperson Dr. Sushikumar natana health minister yauna mari leinaba minister MLA amatana thodang lawduna matam sana miyamda khanganba udri masina miyamda sajinaba pausingna miyambu hena mi painhanbigi asobo masa ama oirakli maramaduna hiramasigi matangda lenga ki mathak thongbasingna akanba mi yengsangma mathau tarakli atopa maruiba paw manamo Miyoi samaga taramak negative oire ngasi Jenims Hospital Miyoi samaga tara COVID-19 laisatna nabra amadi nadabra haiba khangdoknaba test sathaba matamda Miyoi samaga taramak negative oire haina Jenims ki director Dr. TS Bimon phongdorakli loinena Jenims ta layeng niba positive oiraba Miyoi ahum adugi haksangi phibam su ngarang gumna ningthina phibam phana lairi makhoi athuba matamda haksangi phibam phagalakpa yabagi thajaba lairi haina phongdorakhi loisilakpada maruiba paw manamu cyclone Amphan humjilakadori nong chugadori sahi kungi matungda west of Bengal dagi horakpa cyclone Amphan ngarang Orissa gi mafam kyada yum kai kya humdoktuna misi mina thokanduna yamna sauna mangta ankraba matungda hayeng cyclone Amphan awang nungpoki state singda humjilakadori haina med department ki report amana hairi Cyclone Amphan hayeng pung kun marigi manungda Manipur yauna awang nungpoki mafamda mayai oibadagi Akanba Nong nong sugani Meghalaya Arunachal Pradesh Mizoram gi mafam singda pungda kilometer nifu dagi yangkai phawba yangna Akanba Nong sitpa yai hairi Cyclone Amphan asigi saitheng Manipur Nagaland Assam Tripura yauna pungda kilometer kunthra dagi nifu phawba yangna nong sitlaba yai haina med department ki report asina makhata na su phungdurakli edugo map section na leminasi and thank you